ꯑꯗꯨꯅ ꯂꯥꯛꯆꯔꯤ ꯃꯐꯝꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯈꯤꯇꯪ ꯑꯗꯨꯝ ꯆꯠꯊꯣꯛꯁꯤ ꯈꯤꯇꯪ ꯑꯗꯨꯝ ꯆꯠꯂꯨ ꯅꯨꯡꯉꯥꯏꯇꯕ ꯃꯐꯝꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯍꯥꯟꯅꯅ ꯀꯩꯅꯣꯝꯇ ꯌꯦꯡꯁꯦ ꯁꯥꯎꯟ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯕꯤꯠꯁꯦ ꯑꯔꯣꯏꯕꯤ ꯂꯩꯇ꯭ꯔꯦ ꯏꯆꯟ ꯈꯨꯟꯗꯣꯡꯕꯝ ꯍꯥꯏ ꯍꯜꯂꯣ ꯏꯆꯟ ꯌꯥꯏ ꯅꯍꯥꯟ ꯍꯣꯔꯔꯗꯨꯒꯤ ꯃꯥꯜꯂꯦꯀോ ꯑꯩꯗꯤ ꯆꯦ ꯁꯣꯅꯝ ꯀꯤꯖꯩ ꯑꯍꯤꯡꯗ ꯏꯇꯣꯝꯇ ꯒꯥꯔꯤ ꯊꯧꯔꯔꯣꯏꯅ ꯀꯪꯂꯩꯄꯥꯛ ꯑꯣꯟꯂꯥꯏꯟꯗ ꯍꯥꯏꯕꯤꯔꯛꯑꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯅꯣꯏꯅ ꯊꯧꯔꯛꯄꯗꯗꯤ ꯑꯩ ꯇꯝꯅꯔꯛꯑꯣꯏꯒꯦ ꯇꯣꯟꯖꯝ ꯅꯥꯎꯊꯣꯏ ꯍꯥꯏ ꯆꯤꯆꯦ ꯍꯥꯏ ꯑꯍꯥꯟꯕꯃꯛꯇꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯈꯣꯏꯅ ꯇꯔꯥꯝꯅ Thank you very ꯆꯕꯤꯔꯀꯥꯟ much. ꯊꯦꯡꯛ ꯌꯨ ꯍꯥꯏ ꯁꯤꯁ ꯍꯣꯔꯔꯗꯣ ꯃꯈꯥ ꯆꯠꯊꯕꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯛꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯄ꯭ꯂꯥꯟ ꯇꯧꯖꯒꯦ ꯃꯗꯨꯒ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯍꯥꯞꯅꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯗꯨꯃꯥꯏꯅ ꯁꯣꯔꯠ ꯐꯤꯂꯝ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯞꯀꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯂꯩꯖꯩ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯖꯌꯥ ꯁꯅꯧꯖꯝꯅ ꯁꯟꯗ꯭ꯔꯦꯟꯕꯤ ꯆꯩꯁ꯭ꯔꯥ ꯑꯍꯨꯝ ꯍꯥꯏꯔꯣ 3 ꯑꯝꯇ ꯄ꯭ꯂꯤꯖ ꯍꯥꯏ ꯖꯌꯥ ꯍꯣꯏ ꯑꯩꯈꯣꯏ 1 2ꯗꯤ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯕꯨ 3ꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯕꯗꯤ ꯍꯣꯠꯅꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯑꯣꯏꯅꯁꯨ ꯍꯥꯞꯄ ꯍꯧꯔꯒ ꯂꯣꯏꯁꯤꯟꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯅꯕꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅꯗꯤ ꯑꯗꯨꯝ ꯄ꯭ꯂꯥꯟ ꯇꯧꯖꯔꯤ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯇꯣꯝꯕ ꯒꯣꯟꯖꯦꯡꯕꯝꯅ ꯏꯆꯟ ꯅꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯦ ꯀꯔꯤ ꯂꯝꯗꯅꯣ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯦ ꯅꯝꯕꯣꯜꯗꯅꯤ ꯅꯝꯕꯣꯜ ꯔꯦꯜꯋꯦ ꯍꯦꯛ ꯂꯩꯕꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯇ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯑꯗꯨꯝ ꯊꯥꯔꯒ ꯂꯩꯔꯕꯅꯤ ꯑꯗꯨꯗ ꯏꯆꯟ ꯈꯨꯟꯗꯣꯡꯕꯝ ꯊꯦꯡꯛ ꯌꯨ ꯀꯩꯃꯤꯗꯣ ꯈꯔ ꯁꯥꯡꯅ ꯍꯥꯞꯄ ꯌꯥꯗꯕ꯭ꯔꯥꯅ ꯍꯥꯏꯔꯛꯑꯦ ꯍꯣꯏ ꯁꯥꯡꯕ ꯍꯥꯏꯁꯦ ꯍꯥꯟꯅꯗꯒꯤ ꯌꯦꯡꯅꯔꯨꯔꯒꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯁꯥꯡꯉꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯣꯏ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣই ꯈꯤꯇꯪ ꯍꯦꯟꯅ ꯁꯥꯡꯕ ꯉꯝꯅꯕꯗꯤ ꯍꯣꯠꯅꯔꯛꯀꯦ ꯑꯗꯨꯕꯨ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯕꯅꯤꯅ ꯁꯥꯡꯍꯟꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯋꯥꯅꯗꯤ ꯊꯣꯛꯑꯦ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯌꯣ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯁꯥꯡꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯀꯪꯂꯩꯄꯥꯛ ꯑꯣꯏꯅꯥꯝꯁꯦ ꯀꯩꯅꯣ ꯀꯤꯔꯕ ꯃꯥꯜꯂꯦ ꯑꯣꯟꯂꯥꯏꯟꯁꯦ ꯕꯨꯠ ꯁꯣꯅꯝꯒꯤ ꯕꯨꯠ ꯐꯤꯂꯝ ꯑꯃ ꯁꯣꯔꯠ ꯐꯤꯂꯝꯗꯨ ꯌꯦꯡꯉꯨꯕꯗꯒꯤ ꯑꯗꯨꯗꯣ ꯌꯥꯝꯅꯗꯤ ꯀꯤꯗꯕꯅꯦꯕꯀꯣ ꯌꯥꯝ ꯍꯦꯟꯅ ꯍꯣꯔꯔ ꯀꯩꯀꯥ ꯑꯗꯨꯃꯥꯏꯅ ꯌꯥꯎꯗꯕꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯕꯨꯠ ꯑꯣꯜꯂꯒ ꯈꯣꯠꯂꯒ ꯌꯥꯎꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯁꯤꯟ ꯑꯣꯏꯕꯗꯨꯗꯀꯣ ꯀꯤꯌꯦꯅ ꯊꯝꯃꯛꯑꯦ ꯑꯗꯣ ꯑꯃꯔꯣꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯃꯥꯅꯦ ꯑꯩꯈꯣꯏꯅ ꯀꯤꯅꯕ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯅꯝꯕ ꯍꯣꯔꯔ ꯑꯁꯤꯗꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯀꯤ ꯍꯥꯏꯔꯛꯄꯗꯣ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯅꯦꯅ ꯑꯗꯨꯃꯥꯏꯅ ꯂꯧꯖꯩ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯑꯩ ꯑꯁꯦꯡꯕꯗꯗꯤ ꯀꯩꯝ ꯇꯧꯔꯛꯑꯣꯏ ꯒꯥꯔꯤ ꯊꯧꯔ ꯂꯥꯛꯑꯁꯨ ꯀꯩꯁꯨ ꯇꯧꯔꯛꯑꯣꯏ ꯅꯨꯡꯗꯥꯡꯗ ꯒꯥꯔꯤ ꯊꯧꯕ ꯀꯤ ꯍꯥꯏꯕꯗꯨꯃꯗꯤ ꯀꯤꯕꯤꯒꯅꯨ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯥꯏꯌꯦ ꯑꯩ ꯉꯁꯥꯏꯒꯤꯗꯨꯕꯨ ꯑꯩꯗꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯑꯩ ꯍꯋꯥꯏ ꯀꯥꯎꯋꯦ ꯆꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯄꯤꯔꯛꯑꯣ ꯌꯥꯒꯗ꯭ꯔꯣꯅ ꯍꯥꯏꯔꯛꯑꯦ ꯍꯣꯏ ꯑꯗꯨꯝ ꯉꯥꯏꯔꯝꯃꯣ ꯊꯥꯒꯠꯆꯔꯛꯀꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯃꯈꯥ ꯀꯔꯝ ꯀꯥꯟꯗ ꯍꯥꯞꯄꯤꯔꯛꯀꯗꯣꯏꯅꯣ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯈꯥ ꯁꯦꯝꯖꯔꯛꯑꯒꯦ ꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯂꯧꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯁꯦꯝꯅꯕ ꯑꯗꯨꯝ ꯔꯦꯗꯤꯗ ꯂꯩꯖꯔꯦ ꯁꯤꯁ ꯉꯁꯤ ꯊꯥꯒꯠꯂꯛꯇꯧꯕ ꯂꯩꯕ꯭ꯔꯥ ꯉꯁꯤꯗꯤ ꯂꯩꯇꯦ ꯉꯁꯤ ꯊꯥꯒꯠꯂꯛꯀꯗꯕꯗꯤ ꯂꯩꯇꯦ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯗꯤ ꯁꯦꯝꯃꯤ ꯀꯩꯅꯣ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯃꯄꯥꯝꯗ ꯆꯠꯄꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯈꯛ ꯁꯦꯝꯃꯤ ꯑꯩꯈꯣꯏ ꯑꯊꯨꯕꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ
ꯀꯣꯃꯦꯗꯤꯁꯨ ꯑꯗꯨꯝ ꯑꯣꯏꯕ ꯑꯗꯨꯒ ꯐꯨꯡꯒꯥ ꯋꯥꯔꯤꯁꯨ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯁꯦꯝꯖꯔꯤ ꯈꯝꯕ ꯊꯣꯏꯕꯤ ꯊꯥꯒꯠꯄꯤꯔꯛꯑꯣꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯏꯀꯣ ꯍꯣꯏ ꯈꯝꯕ ꯊꯣꯏꯕꯤ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯃꯤꯠꯌꯦꯡꯗꯨ ꯀꯤꯖꯩ ꯍꯥꯏꯌꯦ ꯐꯤꯂꯝꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯦ ꯑꯥ ꯕꯨꯠ ꯁꯥꯕꯅꯤꯅꯀꯣ ꯃꯥꯅꯦ ꯃꯤꯠꯇꯣ ꯁꯨꯝ ꯆꯨꯝꯅ ꯊꯋꯥꯏꯅꯦ ꯆꯨꯝꯅ ꯅꯣꯔꯃꯦꯜ ꯌꯦꯡꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯈꯨꯌꯦꯡ ꯑꯃꯗ ꯌꯦꯡꯉꯦ ꯑꯗꯨꯝ ꯍꯥꯏꯔꯛꯏꯁꯦ ꯑꯉꯥꯡꯈꯩꯅꯁꯨ ꯆꯆꯥ ꯅꯪꯒꯤ ꯃꯤꯠ ꯈꯨꯌꯦꯡꯗꯣ ꯑꯗꯩ ꯆꯤꯆꯦ ꯅꯪꯒꯤ ꯃꯤꯠ ꯈꯨꯌꯦꯡꯗꯣ ꯀꯤꯖꯩꯌꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯆꯥꯁꯤꯡꯗꯩ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡꯅꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯗꯨꯗꯣ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯃꯈꯥ ꯂꯩꯇ꯭ꯔꯦꯅꯦ ꯑꯗꯨꯝ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯦ ꯆꯦꯅ ꯁꯨꯔꯖ ꯃꯥꯏꯕꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯁꯨꯔꯖ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯕ ꯇꯥꯡꯀꯛꯇꯣ ꯍꯣꯏ ꯈꯤꯇꯪ ꯃꯇꯦꯛ ꯑꯃꯗꯤ ꯋꯥꯠꯂꯦ ꯍꯥꯏꯕꯗꯤ ꯋꯥꯠꯄ ꯍꯥꯏꯁꯦ ꯃꯣꯏꯅ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯀꯩꯀꯥ ꯑꯣꯟꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨꯃ ꯉꯥꯏꯔꯦ ꯑꯗꯨꯕꯨ ꯑꯅꯝꯕꯅꯗꯤ ꯑꯗꯨم ꯃꯥꯅ ꯁꯤꯕ ꯑꯗꯨꯒ ꯃꯣꯍꯟ ꯁꯤꯡ ꯄꯨꯅꯝ ꯁꯤꯡ ꯂꯣꯏꯅ ꯁꯤꯕ ꯈꯣꯠꯄ ꯇꯨꯔꯦꯜꯗ ꯑꯗꯨꯃꯥꯏꯅ ꯆꯣꯡꯊꯈꯤꯕ ꯂꯨꯞꯈꯤꯕ ꯑꯗꯨꯐꯥꯎꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯖꯈ꯭ꯔꯕꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯩꯕꯣꯡ ꯀꯩꯀꯥ ꯑꯗꯨꯒꯤ ꯋꯥꯠꯄꯒꯤ ꯍꯥꯏꯕꯤꯔꯛꯂꯤꯕ꯭ꯔꯥ ꯑꯗꯨꯃ ꯈꯪꯖꯒꯦ ꯍꯣꯔꯔꯒꯤ ꯃꯈꯥ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯅ ꯊꯝꯕꯤꯔꯛꯏ ꯉꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯁꯅꯝ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯕꯤꯔꯣ ꯍꯥꯏꯖꯔꯤ ꯀꯪꯂꯩꯄꯥꯛ ꯑꯣꯟꯂꯥꯏꯟ ꯊꯥꯒꯠꯆꯔꯤ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯃꯌꯥꯝꯒꯤ ꯕꯣꯔꯗꯒꯤ ꯀꯩꯃꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯀꯩꯃꯤ ꯃꯁꯥꯃꯛꯇꯤ ꯌꯥꯎꯗꯦ ꯉꯁꯤꯁꯦ ꯑꯗꯣ ꯀꯩꯃꯤꯗ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔ ꯈꯔ ꯑꯩ ꯗꯥꯏꯂꯣꯛ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯍꯥꯏ ꯁꯤꯁꯇꯔ ꯑꯩ ꯒꯦꯠꯋꯦ ꯃꯃꯥꯡꯗ ꯂꯩꯌꯦ ꯀ꯭ꯂꯥꯁ ꯆꯪꯗ꯭ꯔꯤꯉꯩꯗ ꯆꯦꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯛꯅꯅ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒ ꯑꯣꯄꯣꯖꯤꯠꯇ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯂꯩꯔꯝꯃꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯇꯥꯔꯣ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯆꯪꯉꯣ ꯌꯥꯝ ꯅꯛꯅꯅꯗꯤ ꯂꯩꯔꯦ ꯗꯥ ꯔꯣꯖꯦꯁꯁꯨ ꯂꯩꯌꯦ ꯃꯥꯁꯨ ꯉꯁꯤ ꯊꯕꯛ ꯇꯧꯔꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯂꯩꯔꯤ ꯑꯗꯨꯝ ꯑꯗꯨꯅꯤ ꯃꯤꯠꯌꯦꯡꯗꯣ ꯃꯪꯗ ꯐꯥꯎꯕ ꯎꯔꯝꯕꯅꯦ ꯑꯩ ꯏꯁꯥꯒꯤ ꯌꯥꯝ ꯀꯤꯖꯕ ꯃꯤꯁꯛ ꯑꯃꯅꯦ ꯑꯩꯁꯦ ꯕꯨꯠ ꯌꯥꯝ ꯀꯤꯖꯕꯅꯦꯅ ꯀꯪꯂꯩꯄꯥꯛ ꯑꯣꯟꯂꯥꯏꯟꯅ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯃꯤꯠꯌꯦꯡꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯤꯕ ꯑꯃ ꯄꯨꯊꯣꯔꯛꯈꯤꯒꯦꯅ ꯈꯜꯂꯤꯕꯅꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯕꯨꯠ ꯌꯥꯎꯕ ꯇꯁꯦꯡꯅ ꯕꯨꯠ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯀꯤꯗꯕꯅꯦꯕ ꯑꯃꯔꯣꯝꯗꯀꯣ ꯍꯥꯏꯗꯤ ꯊꯋꯥꯏ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦꯕ ꯍꯣꯏ ꯍꯣꯏ ꯌꯦꯡꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯏꯆꯦ ꯑꯝꯇ ꯌꯦꯡꯒꯦ ꯏꯆꯦ ꯍꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯏꯆꯦ ꯍꯣꯏꯒꯤꯁꯦ ꯑꯗꯨꯝ ꯌꯦꯡꯉꯤꯈꯩ ꯄꯦꯟꯗꯦ ꯏꯆꯦ ꯋꯥꯔꯤꯁꯨ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦꯅ ꯁꯨꯔꯖ ꯃꯥꯏꯕꯝꯅ ꯊꯝꯕꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯁꯨꯔꯖ ꯍꯣꯏ ꯊꯝꯕꯥꯜꯗꯨꯗꯣ ꯌꯦꯡꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯐꯥꯎꯒꯤ ꯁꯔꯨꯛ ꯐꯥꯎꯗꯤ ꯑꯗꯨꯝ ꯍꯥꯞꯆꯔꯕꯅꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯌꯣ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯁꯨꯔꯖ ꯆꯦ ꯅꯣꯏꯅ ꯂꯩꯔꯤꯁꯦ ꯅꯝꯕꯣꯜꯗ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯃꯥꯅꯦ ꯊꯣꯏꯕ ꯂꯨꯋꯥꯡ ꯑꯩꯈꯣꯏ ꯅꯝꯕꯣꯜꯗ ꯒꯦꯠꯋꯦ ꯔꯨꯔꯦꯜ ꯕꯦꯡꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯑꯗꯨꯝ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯑꯗꯨꯝ ꯊꯥꯔꯒ ꯂꯩꯔꯕꯅꯦ NK ꯃꯩꯇꯩ ꯏꯟꯇꯔꯇꯦꯟꯃꯦꯟ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯤꯌꯦ ꯕꯨꯠ ꯑꯣꯏꯅ ꯁꯥꯕꯤꯔꯛꯑꯣ ꯆꯦ ꯁꯅꯝ ꯍꯣꯏ ꯃꯊꯪꯗꯗꯤ ꯕꯨꯠ ꯁꯥꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯨꯐꯥꯎꯗ ꯀꯤ ꯈꯣꯠꯂꯦ ꯃꯤꯠꯌꯦꯡꯗꯣ ꯑꯗꯨ ꯍꯥꯏꯔꯦ ꯃꯊꯪꯗꯗꯤ ꯌꯥꯝ ꯍꯦꯟꯅ ꯀꯤꯕ ꯈꯔ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃꯗ ꯑꯣꯏꯅ ꯂꯥꯛꯀꯦ ꯊꯦꯡꯛ ꯌꯨ ꯂꯛꯁꯃꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯏꯆꯟ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯆꯦ ꯆꯦ ꯅꯣꯡꯃ ꯂꯥꯛꯀꯦ ꯌꯥꯕ꯭ꯔꯣ ꯆꯦ ꯃꯤꯁꯤ ꯌꯥꯝ ꯐꯖꯩꯅ ꯊꯝꯕꯤꯔꯛꯑꯦ ꯊꯣꯏꯕ ꯂꯨꯋꯥꯡ ꯂꯥꯛꯄꯤꯌꯣ ꯑꯗꯨꯝ ꯌꯥꯝ ꯅꯛꯅꯅ ꯂꯩꯔꯦꯀꯣ ꯅꯝꯕꯣꯜ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯝ ꯆꯪꯉꯛꯑꯣ ꯄꯥꯎ ꯑꯗꯨم ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯐꯦꯁꯕꯨꯛ ꯕꯨꯛ ꯐꯣꯛ ꯇꯤꯚꯤ ꯂꯩꯕꯗꯨꯒꯤ ꯃꯦꯁꯦꯟꯖꯔꯗ ꯑꯗꯨꯝ ꯍꯥꯏꯅꯤꯡꯕꯁꯤꯡ ꯃꯔꯣꯜ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑෝ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯁꯣꯅꯝ ꯆꯅꯨ ꯊꯤꯡꯕꯥꯏꯖꯝꯑꯅ ꯑꯗꯨꯝ ꯂꯩꯕꯅꯦ ꯃꯥꯒꯤꯁꯨ ꯃꯂꯤꯁꯥ ꯀꯣꯏꯖꯝꯑꯅ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯃꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯆꯪꯉꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯣ
ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯅꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯣꯏ ꯄ꯭ꯔꯀꯥꯁ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯒꯨꯗ ꯏꯚꯤꯅꯤꯡ ꯏꯆꯟ ꯑꯅꯤꯕꯨ ꯊꯝꯕꯤꯔꯛꯑꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯗꯗꯥꯁꯦ ꯉꯁꯥꯏꯒꯩ ꯎꯗꯦ ꯍꯧꯖꯤꯛ ꯆꯪꯕꯤꯔꯛꯑꯦ ꯗꯗꯥꯕꯨꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯆꯦꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯗ ꯀꯨꯏꯔꯦꯅ ꯏꯆꯟꯅ ꯊꯝꯕꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯑꯩ ꯎꯗꯕ ꯀꯨꯏ ꯌꯥꯝꯅ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯍꯟꯗꯛꯇꯤ ꯈꯔ ꯇꯣꯏꯅ ꯑꯗꯨꯝ ꯎꯔꯛꯑꯅꯤ ꯇ꯭ꯋꯤꯁꯗꯦ ꯐ꯭ꯔꯥꯏꯗे ꯑꯅꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯦꯞꯇꯕꯤꯗ ꯑꯗꯨꯃꯥꯏꯅ ꯂꯥꯏꯐ ꯑꯗꯨꯝ ꯊꯥꯔꯛꯑꯅꯤ ꯆꯥꯡ ꯅꯥꯏꯗꯦ ꯍꯥꯏꯕꯗꯣ ꯍꯣꯏ ꯍꯟꯗꯛꯇꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯖꯔꯛꯑꯒꯦ ꯐꯤꯂꯝꯒꯤ ꯃꯤꯠꯌꯦꯡꯗꯣ ꯑꯝꯇ ꯌꯦꯡꯕꯤꯔꯛꯑꯣ ꯍꯥꯏ ꯂꯥꯏꯐꯁꯤꯗ ꯀꯤꯔꯅꯤ ꯑꯩ ꯑꯗꯨꯃꯗꯤ ꯌꯦꯡꯖꯔꯔꯣꯏꯒꯦ ꯇꯁꯦꯡꯅ ꯐꯤꯂꯝꯒꯨꯝꯕꯗ ꯑꯀꯤꯕꯗ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯛꯑꯒꯦ ꯆꯦ ꯁꯣꯅꯝ ꯀꯩꯅꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯠ ꯀꯩ ꯅꯨꯃꯤꯠꯇ ꯊꯥꯒꯠꯂꯛꯇꯣꯏꯅꯣ ꯉꯥꯏꯖꯔꯤ ꯈꯨꯟꯗꯣꯡꯕꯝ ꯆꯤꯡꯂꯦꯟ ꯈꯤꯇꯪ ꯆꯣꯟꯊꯒꯗꯕ ꯃꯥꯜꯂꯤ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯁꯦꯝꯃꯤ ꯃꯔꯛ ꯊꯠꯅ ꯈꯝꯕ꯭ꯔꯥꯡ ꯆꯥꯛ ꯃꯄꯥꯝ ꯆꯠꯄꯅ ꯋꯥꯔꯤ ꯑꯃ ꯑꯩꯈꯣꯏꯁꯦ ꯁꯦꯝꯃꯒ ꯂꯩꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯍꯦꯛ ꯂꯣꯏꯕ ꯀꯥꯟꯗ ꯑꯗꯨꯝ ꯍꯥꯄꯛꯑꯒꯦ ꯁꯨꯔꯁ ꯃꯥꯏꯕꯝ ꯊꯦꯡꯛ ꯌꯨ ꯑꯥꯔꯕꯤꯟ ꯃꯩꯇꯩꯁꯦ ꯉꯟꯅ ꯄꯩꯁꯜꯂꯛꯑꯦ ꯀꯩ ꯄꯦꯟꯗꯕ ꯂꯩꯈ꯭ꯔꯦ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯩꯈꯣꯏꯅ ꯎꯍꯧꯗꯕ ꯌꯥꯎꯔꯕ꯭ꯔꯥ ꯑꯦꯝ ꯗꯤ ꯅꯋꯥꯖ ꯈꯥꯟ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯆꯦ ꯊꯦꯡꯛꯁ ꯂꯥꯛꯄꯒꯤ ꯑꯌꯥꯕ ꯄꯤꯕꯤꯕꯒꯤ ꯑꯗꯣ ꯆꯦ ꯍꯣꯏ ꯀꯩꯃꯤꯗꯣ ꯀꯥꯏ ꯆꯠꯈꯤꯒꯦ ꯂꯩꯇ꯭ꯔꯗꯤ ꯑꯗꯨꯝ ꯎꯠꯄꯤꯔꯛꯑꯣ ꯂꯩꯔꯗꯤ ꯂꯩꯇꯥꯔꯗꯤ ꯑꯝꯇ ꯎꯠꯄꯤꯔꯛꯑꯣ ꯍꯥꯏꯗꯧ ꯃꯥꯜꯂꯦꯀꯣ ꯊꯣꯏꯕ ꯀꯩꯃꯤ ꯂꯩꯌꯦ ꯑꯗꯣ ꯀꯩꯃꯤꯗꯣ ꯉꯁꯤ ꯊꯕꯛ ꯄꯥꯏꯔꯤꯌꯦ ꯅꯨꯃꯤꯗꯥꯡ ꯃꯤꯠꯇ ꯈꯪꯉꯨ ꯎꯔꯒꯦ ꯆꯦ ꯃꯤꯠꯌꯦꯡꯗꯣ ꯁ꯭ꯋꯥꯏ ꯂꯥꯛꯑꯣ ꯑꯩꯒꯤ ꯃꯤꯠꯌꯦꯡꯁꯦ ꯑꯩ ꯃꯤꯠꯌꯦꯡꯁꯦ ꯇꯜꯂꯦ ꯑꯩ ꯏꯇꯣꯝꯇ ꯈꯟꯖꯜꯂꯨꯕꯗ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯎꯕꯗ ꯑꯩ ꯃꯤꯠꯌꯦꯡꯗꯣ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯈ꯭ꯔꯕ꯭ꯔꯥꯅ ꯑꯩ ꯏꯇꯣꯝꯇ ꯐꯗꯤ ꯈꯜꯂꯦ ꯐꯔꯤꯅꯦ ꯍꯥꯏꯕꯗꯤ ꯐꯤꯂꯝꯗꯣ ꯍꯣꯔꯔ ꯐꯤꯂꯝꯅꯤꯅ ꯑꯣꯏꯕꯒꯤꯀꯣ ꯈꯤꯇꯁꯨ ꯀꯤꯅꯕꯅ ꯑꯩꯅ ꯈꯜꯂꯒꯁꯨ ꯌꯦꯡꯈꯤꯕꯅꯦ ꯆꯦꯗꯣ ꯍꯣꯔꯔꯒꯤ ꯑꯇꯣꯞꯄ ꯐꯣꯡꯒꯗꯕ ꯂꯩꯕ꯭ꯔꯥ ꯁꯨꯔꯁ ꯑꯩꯈꯣꯏ ꯅꯝꯅꯕ ꯔꯦꯗꯤꯗꯗꯤ ꯂꯩꯔꯦ ꯁꯀ꯭ꯔꯤꯞꯇꯤ ꯂꯣꯏꯅ ꯂꯩꯔꯦ ꯍꯣꯔꯔꯗꯪ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯃꯌꯥꯝꯗ ꯃꯣꯔꯦꯜ ꯄꯤꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯅ ꯐꯣꯟꯗ ꯌꯥꯝꯅ ꯑꯦꯗꯤꯛ ꯆꯨꯔꯛꯄ ꯑꯗꯩ ꯁꯤꯒꯨꯝꯕꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯝꯅ ꯈꯔ ꯂꯩꯔꯤ ꯀꯥꯟꯅꯒꯗꯕ ꯑꯉꯥꯡꯗꯀꯣ ꯌꯥꯝꯅ ꯍꯣꯏ ꯀꯥꯟꯅꯒꯗꯕ ꯃꯣꯔꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯚꯤꯗꯤꯑꯣꯁ ꯈꯔ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯖꯔꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯅꯝꯃꯛꯀꯦ ꯑꯗꯨꯒ ꯍꯣꯔꯔꯁꯨ ꯑꯗꯨꯝ ꯅꯝꯃꯛꯀꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯀꯔꯝ ꯀꯥꯟꯗ ꯅꯝꯂꯨꯒꯦ ꯀꯩꯅꯣꯝꯃ ꯍꯥꯏꯖꯔꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯚꯤꯗꯤꯑꯣ ꯃꯈꯥ ꯀꯃꯥꯏꯅ ꯇꯧꯔꯒꯦꯅ ꯊꯥꯅꯤꯜ ꯍꯪꯕꯤꯔꯛꯑꯦꯀꯣ ꯊꯥꯅꯤꯜ ꯑꯩꯈꯣꯏ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯃꯈꯥꯁꯦ ꯂꯦꯞꯇꯅ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯈꯝꯅꯨꯒꯤ ꯋꯥꯔꯤꯁꯦ ꯂꯥꯏꯔꯤꯛ ꯑꯃꯗꯒꯤ ꯔꯤꯐꯔꯦꯟꯁ ꯂꯧꯔꯒ ꯁꯦꯝꯖꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯪꯁꯦꯝꯗ ꯁꯦꯝꯖꯤꯟꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯁꯤꯅ ꯌꯥꯝ ꯍꯦꯟꯅ ꯆꯨꯝꯃꯦ ꯁꯤꯅ ꯗꯥꯏꯔꯦꯛ ꯑꯗꯨꯝ 100% ꯄꯔꯐꯦꯛ ꯑꯣꯏꯔꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯁꯦ ꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯁꯦꯝꯈꯤꯕꯁꯨ ꯅꯠꯆꯗꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯇ ꯏꯕꯤꯔꯝꯕ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯑꯗꯨꯒ ꯊꯤꯌꯦꯇꯔ ꯄ꯭ꯂꯦ ꯔꯦꯗꯤꯑꯣ ꯄ꯭ꯂే ꯃꯌꯥꯝ ꯑꯃ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥꯈꯩꯒ ꯈꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯁꯦꯝꯖꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯀ꯭ꯔꯤꯞ ꯅꯩꯅꯔꯤ ꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯁꯦ ꯑꯁꯣꯏ ꯑꯔꯥꯛ ꯌꯥꯎꯏ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯏ ꯍꯣꯏ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯁꯖꯦꯁꯟꯗꯣ ꯑꯩꯈꯣই ꯑꯗꯨꯝ ꯂꯧꯁꯤꯟꯖꯩ ꯀꯥꯏꯗ ꯁꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯁꯤꯟꯖꯩ ꯊꯤꯖꯤꯟꯖꯩ ꯑꯗꯣꯝꯅꯁꯨ ꯑꯗꯨꯝ ꯁꯣꯏꯕ ꯌꯥꯎꯔꯦ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯁꯦꯖ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯀꯃꯦꯟꯗ ꯑꯣꯏꯔꯒꯁꯨ ꯑꯣꯖꯥꯒꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯑꯩꯈꯣꯏ ꯄꯨꯂꯞꯀꯤ ꯁꯨꯃꯥꯏꯅ ꯄꯦꯖ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯃꯦꯁꯦꯟꯖꯔꯗ ꯁꯣꯏꯔꯤꯕ ꯖꯒꯥꯗꯣ ꯄꯤꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ FB ꯑꯦꯀꯥꯎꯟ ꯂꯩꯕꯅꯦ ꯑꯗꯨꯗ ꯁꯣꯏꯔꯤꯕ ꯇꯥꯡꯀꯛꯇꯣ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯑꯣ ꯀꯔꯥꯏꯋꯥꯏꯗ ꯁꯣꯏꯔꯤꯅꯣ ꯍꯥꯏꯕꯗꯣ ꯇꯥꯟꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯁꯨ ꯄꯪꯁꯦꯝꯗꯗꯤ ꯁꯦꯝꯖꯟꯗꯦ ꯂꯥꯏꯔꯤꯛꯇꯒꯤ ꯔꯤꯐꯔꯦꯟꯁ ꯂꯧꯔꯒ ꯑꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯏꯔꯝꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯁꯦꯝꯖꯕꯅꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯝꯕ ꯈꯝꯅꯨ ꯃꯈꯥ ꯁꯦꯝꯖꯒꯗꯧꯔꯦ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯨ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯊꯣꯏꯕ ꯂꯨꯋꯥꯡ ꯆꯦꯅꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯂꯣꯏꯅ ꯌꯦꯡꯉꯦ ꯑꯩꯁꯨ ꯋꯥꯔꯤ ꯑꯃꯠꯇ ꯁꯦꯝꯒꯦ ꯇꯧꯕꯅꯦ ꯍꯣꯔꯔꯒꯤ ꯍꯣꯏ ꯊꯣꯏꯕ ꯂꯨꯋꯥꯡ ꯁꯦꯝꯃꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯥꯟꯊꯣꯏꯕꯤꯒꯤꯁꯨ ꯑꯦꯅꯤꯃꯦꯁꯟꯗ ꯄꯨꯊꯣꯛꯄꯤꯔꯛꯑꯣꯅ ꯑꯥꯔꯕꯤꯟꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯑꯩꯈꯣꯏ ꯑꯦꯅꯤꯃꯦꯁꯟꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ
full puthokpa ngamdragasu animation matek ama aduga picture story gi dumaina yanaraga chatpa akhoi dum adumaina puthorake aduga maruina hojikse TV da Facebook da aduga YouTube da khoi gi jigi oina inat lining gi matang da khangdaba khoi je yam yadre maram asina khoina panthoi bi iratpa mamang da dum hapkre aduga imoinu iratpa gumba sumaina maitai gi khara leidana ko chana pathap sing se khoi hojik sem sanabagi sem sage aina khoi kana hotna jari adum ngasisu imoinu iratpagi adumaina aina video recording ama lawjakhibani ado mayamna dum support tawbiyo sigumba sisu aseng batai di khangde chiche hoi gi se yamna nuaye haidi wari se yamna marik chungna fazana suli aduga hena amka video se yengaga hena nungai jare thambe ko Suraj Maibamna thank you hoy koina semjari sida aduki matik support tawbire thaga chari Suraj adum makha tana yingbiyo koisu mayamgi nungainaba mong da dum semjarake Thoibal Wang, thank you. Mamangi horror do makha tabirao hai. Karamba mamangi oidino handak ta hapkiba video do gi oidoribra natraga mamang da hapkiba horror ningsing ba thoktre amta panbirao ai akoi ningsing jatre hai chanani se yam nushina yang khobam jabina thambirae Thank you. Chishonam pung kya da handino koi se pung taruk saidagi thuani ko taruk tarak ko dai thuani adum gari thauringai chatlingai kholingai adum yum yobadadi tare makai sumai di tarani Sister se kai lamdai nom ta habiramo hai. Aina kangmong langon jamani leikai dagi duga aina kainau thong thak awang lekai dagi mayamna yamna nungsibiduna mayamna dum hauji pawba aikoi channel se support tawraga dum lae sumaina support tawbiba aduga koi gi live streaming ga ngaira leiramaga changa ga sumaina comment ga tawbirakpa mayam wari watai tawbase yam nungaiba aikoi yam nungaiba ma phawe si da maktasu mayam boyana hanna thagachari dum aikoi gi live streaming khudima ngaibiramo Tuesday amadi Friday se dum koi live thajarake aduga hojik yam nungai ba wari yamna comedy soiba hunga wari soiba wari ma semi khamrang chak mapam chatpa na adudo yam nungai gadaba male akoina semada so noe sise athuba matam da hapjarake adu sudam me hamna yengbiyo nungai mandana kaimi series to adu yamba chapter do makukte hanjila tare ni haibana thambire hoi pamjaba haibaduni ko akoina sembasisu mahai yalena khanjare hoi aduma kena tawbiro yengbiro hanjan oirasu soidi soino live tapado koi jisu mamang da soigi bado hoi ado andakti soidrabani arbin mamangi Tuesday Friday akoi dum haigi bawa donga abane hujikte hapnabasu dum hotnarake kainau thong thakte oiradi lake chenoi gi khun thangnaba na kon khunau deni yabra thoiba yaye la o adu amna eko khoi ga mai kainau thong thakdani ne la o jese kai de no malake Suraj aina kainau dagi ne duga mana kamong dagi ne lab yaw basu nungai na Arvin na thambi e hoi Arvin se koi gi lab yam to ini yawe adum lab streaming kuding ge dum thengna jai koina su dum aikoi gi lab yam to ini yaw mi se khara di dum khange loina mak na traga su comment dum to birakpa dum lab yaw ba sumaina leiba mi khara di dum koina su khange aduga maroina mayam ga koi gi fans sing adu koi gi ichil naw sing koi gi listener viewers mayam siga unaraga natraga direct phone da oirasu sumaina entertainment tawnaraga sigumagi khudong chaba masu khoina
ꯃꯌꯥꯝꯗ ꯑꯗꯨꯝ ꯄꯤꯔꯛꯈꯤꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯄꯥꯝꯃꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯌꯥꯝ ꯄꯥꯝꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯏꯟꯇꯔꯦꯛꯁꯟ ꯀꯃꯦꯟꯗ ꯇꯧꯕꯁꯦ ꯅꯠꯇꯅ ꯗꯥꯏꯔꯦꯛ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯅꯠꯇ꯭ꯔꯒꯅ ꯐꯣꯟꯗ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨꯒ इंटरटेनमेंट है तारेको अदुमाइना तौबसे मयामगी मोता पाम्बीब्रा कमाइना तौई अदुसु थंबिरओ अनौब सीरीज फोंगकदब कै लेगेना थंबिरैको अनौब सीरीज से कै मी मखा चथगिनी अदुम मदुगा खंब कमनुसु दुम मखा चथगिनी अनौबदी लेजदे अनि सिना दुम लोइबो हापखिगे अदुगा मयामने याम पाम्बा काउब सिंसांग लापदो अदुसु दुम मखा चथजरके अनौब हाइबबु अमा फिल्म शॉर्ट फिल्म दो मयामदा नॉलेज पीगदबा अमा शॉर्ट फिल्म अमा लेगेनो कोइना शॉर्ट फिल्म अमा नमदोरी हौजकान गे अगांसिंगसे मोबाइल पाइबसे फोन सुमाइना पाइबसे यामेना इडिट चुबा यावरेदनको सिगी मतांगदे कोइ अगांसिंगदा पेरेंट्स सिंगदा अदुमाइना मेसेज पीबा वीडियो खरा अदुमाइना नमगेना प्लान तौजरी अदुम एनिमेशन दुगा स्टोरी सिसिंगजे नत्तबा अखोइगे शॉर्ट फिल्म शॉर्ट वीडियो सिंगसिसु मयामना दुम सपोर्ट तौबियो थोइबलवांग आइदी खंगो लाइव खुदिंगी यावरीदुदी खांगे खांगे अदुम तोइना अदुम यावबसिंगदे अदुम खांगे थोइबसु खांगे अरविंदसु खांगे सूरजसु अदुम यावबनिको सूरजसु अदुम खांगे याम नुंगाइ चिवैगी लाइव वारी वताइ सुम तौबसेना मोटेक्स नेशनना थंबिरई होय सुमाइना अदुम अखोइ ट्यूसडेगा फ्राइडेगासे अदुम लाइव थाजरकनी मयामगा सुमाइना अदुम वारी वताइ तौसे सूरज माइबमना सुसे चे ऐसु साबसे है माले माजे वारी साबदो ओरंगनी चे साबसे याम पामे अदुमाइना सानाबद ओ ngसाइना लाइव फोनिंग नत्रगना एंटरटेनमेंट सुमाइना हंगबसे ओ सूरज अदुदी अखोइ अथुबददी दुगी प्रोग्राम दो दुम सिंजरकनी ऐसे सैबुदी तौरी सामग चेना सूरज न थंबिरई होय अदुम माइ पाकना तौबियो सूरज माइ पाक अदुम ओइबियो इसैदा फजना माइ ओनसिलो सेसुनम चाकती कना थोंगमगे हलकपदा अरबिन ममागा बाबागा अदुम थोंगमे अदुगा अइना ngana हनबा नुमितदी अइना अदुम थोंगे अदुगा ममा होय अदुमाइ अदुम थोंबिरमे हल्लगा अखोइना यावसनबा हाबदि थेंगबनिना चाकती अदुम लोइरमदोरे अखोइना हनबा कांददि सूरज माइबमना ऐसु सिदगिदि अमुके हेना खंगनी चे है ओ होय तोइना अदुम खंगनी बिनु देवी हाय बिनु हेलो तराम नोकचरी वाजिरा सानी हाय थैंक यू मेसेज अहम लक्सुरी अमा फावबा पाइ खतपिरक्तेना युमनामबुदा चंद्र सिंहना थंबिरई उहौदबगी ओइरमबे याय वारौबिगनो हेक उबगा अदुम पाइखचरके सिंगमद्रबा थवाई नेक्स्ट एपिसोड तो करम मतमदा अमुक थारक कदरा समदा अदो अखोइ चपचाना हाइबा ngamjade अखोइगी क्रिएटर अखोइ ओजा अदुगा अमदि अखोइगी सुपरवाइजर गा तानाजरखिगे अदुगा मयामदा अमुक खंगनजरके अखोइगी से थोइबा कैनोदा कैनौ थोंथक अवांग लैकाई अदुम कमाइ ताकदुनोदे खंगजे कैनौ थोंथक अवांग लैकाई ने संजय निंगथौजम तराम नौचरी चे अदो चे होगी एफबी की पेज कमाइना लेगे अमता हाइबिरओ सूरज अखोइगी पुपु फोक टीवी नदुम लैबने अदुगा कैमीना लैबा पेज अमसु लैबने को पुपु फोक टीवी दो अदुम फॉलो तौसनबिरओ अखोइगी पेज ने होय अदुदा अदुम मयाम अदुम पाउ फाउनिंगबा मेसेज थानिंगबा अदुम थाबिरओ चे खंबा खमनुदो खरा तुम थाबपिरओ होय खंबा खमनुसे यामना थो मयामना अदुम डिमांड तौरेको हजिकसे खंबा खमनु हापिरोना होय सेमा आगे अमु खंबा खमनुसे मखा ताबा अखोइ अदुम सेमगे हाइनसु प्लान तौजरी नाइबिरमो सेमजरअगे बुद्ध चंद्रना युमनाम बुद्ध चंद्र सिंहना हंदकिदुने हाइजे कनो तोरनो माल सिंगमद्रबा थवाई हंदक अमा थागत होररगिदो ओ होय अदुम अथुबदा अखोइ मखा नंबा ngamnaba अदुम होनजगे लाख्रे थोइबा ngaikong kunawda अखोइगी पुपु फोक टीवी सिगी ओइनसु शूटिंग अमा तौग्रे अदो लान मनुंगदा तौवे मेगी डेट 3 दो अदा इनोय ngaikong kunawda शूटिंग अमा लामे
ꯑꯇꯣꯞꯄ ꯑꯦꯅꯤꯃꯦꯁꯟ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯕꯤꯅꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯐꯨꯡꯒꯥ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯣꯃꯦꯗꯤ ꯑꯣꯏꯕ ꯑꯃ ꯁꯦꯝꯃꯤꯌꯦ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯃꯄꯥꯝ ꯆꯠꯄꯅ ꯂꯧꯗ꯭ꯔꯥꯎꯕꯤꯗꯤ ꯊꯥꯒꯠꯂꯛꯑꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯑꯥꯔꯕꯤꯟ ꯃꯩꯇꯩꯅ ꯂꯧꯗ꯭ꯔꯥꯎꯕꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯈꯤꯕ ꯋꯥꯔꯤꯁꯦ ꯂꯣꯏꯁꯟꯗꯕ ꯋꯥꯔꯤ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯂꯣꯏꯁꯟꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯤ ꯂꯧꯗ꯭ꯔꯥꯎꯕꯤ ꯁꯟꯗ꯭ꯔꯦꯝꯕꯤ ꯁꯩꯁ꯭ꯔꯥ ꯑꯗꯨꯒ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯀꯟꯅ ꯃꯇꯝ ꯈꯤꯇꯪꯗꯤ ꯂꯧꯒꯅꯤ ꯁꯤꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯉꯝꯖꯗꯦ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯄꯛꯄ ꯌꯥꯏ ꯌꯨꯝꯂꯦꯡꯕꯝ ꯕ꯭ꯔꯤꯛꯇꯦꯟ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯟꯖꯤꯠ ꯅꯤꯡꯊꯧꯖꯝꯅ ꯈꯝꯕ ꯈꯝꯅꯨꯗꯣ ꯈꯔ ꯊꯨꯅ ꯊꯥꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯈꯝꯕ ꯈꯝꯅꯨꯁꯦ ꯁꯦꯝꯃꯛꯑꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯁꯨ ꯑꯊꯨꯕꯗ ꯍꯥꯞꯆꯔꯛꯀꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯦ ꯑꯩꯈꯣꯏꯁꯦ ꯇꯣꯏꯔꯕꯅꯦ ꯍꯥꯟꯅꯗꯤ ꯊꯥꯅꯤ ꯍꯥꯏꯔꯝꯃꯒ ꯍꯦꯛꯇ ꯊꯥꯕꯁꯦ ꯉꯝꯗꯕ ꯍꯥꯏꯕꯗꯤ ꯊꯕꯛꯇꯣ ꯌꯥꯝ ꯆꯤꯟꯕꯒꯤꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯆꯤꯜꯂꯁꯨ ꯆꯤꯟꯅ ꯃꯌꯥꯝꯅ ꯂꯥꯏꯚꯁꯦ ꯊꯥꯕꯤꯔꯛꯑꯣꯅ ꯇꯣꯏꯅ ꯍꯥꯏꯔꯕꯅꯤꯅ ꯃꯁꯤꯗꯤ ꯊꯥꯗꯕ ꯌꯥꯗ꯭ꯔꯦ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯑꯁꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯊꯥꯔꯛꯑꯕꯅꯤ ꯑꯗꯨꯅꯁꯨ ꯌꯦꯡꯕꯗ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯈꯔ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏ ꯑꯦꯗꯜꯠ ꯍꯥꯏꯕ ꯑꯦꯗꯜꯠ ꯑꯣ ꯑꯦꯗꯜꯗꯁꯨ ꯌꯦꯡꯕꯗꯀꯣ ꯍꯣꯏ ꯌꯥꯝ ꯊꯤꯅ ꯐꯖꯕ ꯁꯖꯦꯁꯟ ꯑꯃ ꯇꯧꯕꯤꯔꯛꯑꯦꯀꯣ ꯍꯣꯏ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯉꯥꯏꯕꯤꯔꯝꯃꯨ ꯊꯣꯏꯕ ꯂꯨꯋꯥꯡꯒꯤ ꯀꯣꯏꯁꯟꯁꯦ ꯅꯣꯛꯅꯤꯡꯉꯦ ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯊꯣꯏꯕ ꯌꯦꯡꯈꯤꯕ꯭ꯔꯥ ꯌꯦꯡꯈꯤꯗꯕ꯭ꯔꯥ ꯐꯤꯂꯝꯒꯤꯒ ꯍꯥꯏꯔꯗꯤ ꯆꯦꯁꯦ ꯌꯥꯝ ꯊꯥꯖꯗꯦ ꯐꯤꯂꯝꯗꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯆꯦꯁꯦ ꯌꯥꯝ ꯉꯝꯕꯤ ꯑꯐꯥꯎꯕꯤꯒ ꯃꯥꯜꯂꯤꯅꯦ ꯑꯗꯣ ꯑꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯂꯥꯏꯐꯇꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯐ꯭ꯔꯤ ꯌꯥꯝ ꯑꯣꯏꯌꯦꯅ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯔꯣꯜꯗꯨꯒꯤ ꯀꯦꯔꯦꯛꯇꯔꯗꯨꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯥꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯌꯥꯝ ꯍꯦꯟꯅ ꯐꯥꯎꯕꯗꯤ ꯅꯠꯇꯦ ꯏꯆꯜ ꯑꯃꯗꯨꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦꯅ ꯊꯝꯕꯤꯔꯛꯑꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯦꯂꯤꯁꯥ ꯀꯣꯏꯖꯝ ꯏꯆꯦꯗꯣ ꯆꯦ ꯍꯣꯏꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏ ꯐꯥꯎꯗꯤ ꯌꯥꯎꯅꯤꯡꯕꯅꯦ ꯑꯗꯣ ꯆꯦ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯆꯦ ꯑꯗꯨꯅ ꯊꯣꯛꯑꯒꯦ ꯋꯥꯔꯧꯕꯤꯅꯨ ꯏꯆꯦ ꯁꯨꯔꯁ ꯃꯥꯏꯕꯝ ꯃꯣꯏ ꯃꯊꯪꯗ ꯑꯃꯨꯛ ꯌꯥꯎꯃꯤꯟꯅꯁꯦ ꯆꯠꯀꯗꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ ꯃꯊꯪꯒꯤ ꯇ꯭ꯋꯤꯁꯗꯦꯗ ꯑꯃꯨꯛ ꯉꯥꯏꯖꯔꯝꯒꯦ ꯊꯣꯏꯕ ꯍꯣꯏ ꯕ꯭ꯂꯨꯁꯨ ꯑꯗꯨꯒ ꯒ꯭ꯔꯤꯟ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯁꯦꯠꯂꯦ ꯊꯣꯏꯕ ꯕ꯭ꯂꯤꯡꯀꯤ ꯏꯗꯤꯇꯔ ꯍꯥꯏ ꯍꯜꯂꯣ ꯉꯁꯤꯁꯦ ꯊꯥꯡꯖꯔꯣꯏ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯦ ꯇ꯭ꯋꯤꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒ ꯑꯣꯏꯕꯅꯤ ꯇ꯭ꯋꯤꯁꯗꯦꯅꯦ ꯐ꯭ꯔꯥꯏꯗꯦꯅꯦ ꯑꯗꯨꯝ ꯁꯤ ꯑꯅꯤꯁꯦ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤ ꯍꯥꯟꯅ ꯁꯦꯇꯔꯗꯦꯗ ꯁꯦꯇꯔꯗꯦꯗ ꯊꯥꯔꯝꯃꯦꯕ ꯄ꯭ꯂꯥꯟ ꯇꯧꯕꯗꯣ ꯊꯥꯕꯗꯣ ꯑꯗꯨꯝ ꯉꯝꯗꯦꯕ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯁꯟꯗꯦꯗꯣ ꯁꯟꯗꯦ ꯂꯩꯕꯅꯤꯅ ꯁꯦꯇꯔꯗꯦꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯊꯕꯛꯁꯦ ꯆꯤꯟꯕ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯗꯤ ꯐ꯭ꯔꯥꯏꯗꯦꯗ ꯑꯣꯏꯅ ꯆꯤꯡꯈꯠꯂꯁꯦ ꯍꯦꯃꯟꯇ ꯂꯥꯏꯁ꯭ꯔꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛ ꯏꯊꯦꯡ ꯍꯦꯛꯇ ꯆꯪꯉꯛꯑꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯒ ꯆꯪꯁꯤꯟꯕꯤꯔꯛꯎ ꯌꯥꯗꯕ꯭ꯔꯥ ꯑꯗꯨꯝ ꯊꯦꯡꯉꯦ ꯑꯩꯈꯣꯏ ꯋꯥꯔꯧꯔꯦꯀꯣ ꯍꯦꯛꯇ ꯊꯦꯡꯅ ꯆꯪꯉꯛꯑꯒ ꯍꯦꯛꯇ ꯊꯥꯔꯝꯃꯦꯅ ꯁꯥꯎꯖꯜꯂꯛꯑꯦ ꯑꯩꯈꯣꯏꯅꯁꯨ ꯍꯦꯛ ꯂꯥꯏꯚ ꯊꯥꯕꯒ ꯆꯪꯉꯛꯇꯦꯅ ꯌꯥꯝ ꯋꯥꯔꯧꯔꯦꯀꯣ ꯃꯊꯪꯗꯗꯤ ꯂꯥꯏꯚ ꯍꯦꯛ ꯊꯥꯕꯒ ꯆꯪꯕꯤꯔꯛꯎ ꯃꯀꯛꯃꯌꯨꯝ ꯐꯔꯨꯞ ꯑꯅ ꯁꯨꯃꯥꯏꯅ ꯌꯨꯖꯔ ꯅꯦꯝ ꯂꯩꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯃꯍꯥꯛꯁꯨ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯀꯃꯦꯟ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯊꯦꯡꯅꯩ Pupu Folk TV is the best cartoon animation I have ever seen between Love You Sisters. Thank you, very Blanky. much. Editan, Tangjang ngairammi hero.
ꯉꯥꯏꯔꯤꯃꯤ ꯑꯣ ꯇꯥꯟꯖꯥ ꯇꯥꯟꯖꯥ ꯉꯥꯏꯔꯤꯃꯤ ꯇꯥꯟꯖꯥ ꯍꯥꯏꯗꯤ ꯉꯥꯏꯔꯤꯅꯤ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯗ ꯈꯪꯍꯧꯗꯕ ꯑꯣꯏꯔꯝꯕꯅꯤ ꯍꯣꯏ ꯍꯣꯏ ꯈꯪꯗꯦꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯒ ꯎꯍꯧꯗ꯭ꯔꯕ꯭ꯔꯥ ꯃꯊꯪꯗꯗꯤ ꯄꯨꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ 3, 4, 5 ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯆꯞ ꯆꯥꯅ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯍꯣꯏ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤ ꯅꯨꯃꯤꯠꯇꯣ ꯐꯖꯅ ꯍꯥꯏꯕꯤꯈ꯭ꯔꯣ ꯇ꯭ꯌꯨꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒꯗꯤ ꯑꯣꯏꯕ ꯑꯗꯨꯒ ꯄꯨꯡꯁꯤꯅ 3ꯅꯦ 4ꯅꯦ 5ꯅꯦ ꯁꯤꯗꯗꯤ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯖꯦꯀꯤꯁꯟ ꯊꯣꯛꯆꯣꯝꯅ ꯅꯦꯅꯦ ꯀꯩ ꯂꯝꯗ ꯂꯩꯔꯤꯅꯣ ꯍꯥꯏ ꯖꯦꯀꯤꯁꯟ ꯅꯦꯅꯦ ꯍꯣꯏꯁꯦ ꯅꯝꯕꯣꯜꯗ ꯂꯩꯔꯤ ꯍꯥꯏ ꯁꯤꯁꯇꯔ ꯍꯣꯔꯣꯗ ꯃꯈꯥ ꯆꯠꯊꯕꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯆꯥꯠ ꯏꯐꯝ ꯑꯣ ꯍꯣꯏ ꯑꯗꯨꯝ ꯑꯇꯣꯞꯄ ꯍꯣꯔꯔ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯅꯠꯇꯕ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔꯛꯀꯦ ꯉꯥꯏꯕꯤꯔꯝꯃꯣ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯅꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯩꯗꯤ ꯑꯗꯨꯝ ꯂꯩꯔꯒ ꯃꯌꯥꯝꯅ ꯄꯥꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯦꯅꯤꯃꯦꯁꯟ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯔꯛꯄꯅꯤꯅꯅꯦ ꯌꯦꯡꯅꯤꯡꯉꯣꯏꯗ꯭ꯔꯥ ꯕꯣꯔꯤꯡ ꯆꯨꯒꯗ꯭ꯔꯥꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯈꯤꯇꯪꯗꯤ ꯐꯪꯉꯦ ꯍꯥꯞꯄꯤꯔꯛꯑꯣ ꯃꯈꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯣꯠꯂꯦꯅ ꯑꯗꯨꯝ ꯊꯝꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯍꯣꯔꯔꯁꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯣꯔꯠ ꯐꯤꯂꯝ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝꯅ ꯑꯗꯨꯕꯨꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛꯁꯦ ꯂꯥꯏꯚꯁꯦ ꯄꯨꯡ ꯌꯥꯝꯅ ꯊꯥꯔꯔꯣꯏꯒꯦ ꯄꯨꯡ 4:50 ꯆꯠꯂꯛꯄꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯁꯦ ꯑꯩꯒꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯦ ꯉꯁꯥꯏ ꯅꯪ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯍꯪꯒꯥꯝ ꯍꯪꯒꯥꯝ ꯃꯊꯦꯜ ꯍꯪꯉꯛꯄ꯭ꯔꯣ ꯑꯩ ꯀꯃꯦꯟ ꯎꯗ꯭ꯔꯤ ꯁꯤꯁ ꯉꯁꯤ ꯊꯥꯒꯠꯂꯛꯀꯗꯕ ꯂꯩꯕ꯭ꯔꯥ ꯉꯁꯤ ꯊꯥꯒꯠꯂꯛꯀꯗꯕꯗꯤ ꯂꯩꯇ꯭ꯔꯦ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯀꯃꯦꯟꯁꯦ ꯌꯧ ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯦ ꯑꯗꯨꯅꯅꯦ ꯆꯦꯟꯈ꯭ꯔꯦ ꯅꯦꯠ ꯌꯥꯗꯕ ꯃꯐꯝꯗꯒ ꯂꯩꯕꯅꯦ ꯕꯦꯔꯥ ꯀꯥꯗꯅ ꯇꯧꯔꯤ ꯑꯩ ꯍꯞꯇꯥ ꯑꯃꯗ ꯅꯈꯣꯏꯗꯒꯤ ꯂꯥꯞꯅ ꯋꯥꯔꯧꯕꯤꯔꯣꯏ ꯂꯩꯔꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯑꯣ ꯀꯥꯏꯗ ꯆꯠꯇꯣꯔꯒꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤꯁꯤꯗ ꯆꯪꯉꯛꯇꯕ ꯌꯥꯔꯣꯏ ꯋꯥꯔꯧꯗꯣꯏꯅꯤ ꯆꯦ ꯍꯣꯏꯅ ꯁꯨꯝ ꯀꯩꯃꯤꯒꯤ ꯋꯥꯔꯤꯗ ꯅꯨꯡꯉꯥꯏꯈꯤꯕ ꯗꯥꯏꯂꯣꯒꯀꯨꯝꯕ ꯌꯥꯎꯕ꯭ꯔꯥ ꯌꯥꯝ ꯈꯣꯏꯗꯥꯅ ꯇꯧꯈꯤꯕ ꯗꯥꯏꯂꯣꯒꯇꯣ ꯀꯩꯃꯤ ꯅꯠꯇ꯭ꯔꯁꯨ ꯌꯥꯏ ꯑꯇꯩ ꯑꯇꯩꯗꯁꯨ ꯌꯥꯎꯔꯗꯤ ꯁꯨꯝ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯕꯤꯌꯨ ꯌꯥꯒꯗ꯭ꯔꯥ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯗ ꯃꯣꯟꯇꯦꯛꯁ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯇꯧꯁꯦ ꯑꯗꯣ ꯑꯩꯁꯦ ꯈꯅꯥꯎꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯦ ꯍꯥꯏꯔꯗꯤ ꯋꯥꯔꯧꯔꯅꯤ ꯑꯩ ꯇꯧꯗꯣꯏꯅꯤꯀꯣ ꯇꯧꯗꯕꯗꯤ ꯇꯧꯔꯣꯏ ꯑꯩ ꯇꯥꯕꯗꯗꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯑꯩꯁꯦ ꯂꯣꯛ ꯌꯥꯝ ꯊꯨꯡꯒꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯗꯨꯅ ꯈꯅꯥꯎꯁꯦ ꯂꯣꯛ ꯊꯨꯡꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯧꯖꯤꯛꯁꯨ ꯚꯣꯀꯦꯜ ꯑꯗꯨꯝ ꯆꯦꯟꯖ ꯂꯩꯕꯁꯦ ꯁꯤꯁꯤꯅ खितꯪ ꯇꯥꯕꯗ ꯅꯨꯡꯉꯥꯏꯒꯗꯕꯗꯤ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯗꯥꯏꯂꯣꯒꯁꯦ ꯑꯩꯅ ꯇꯧꯈꯤꯕꯗ ꯁꯤꯃꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨꯃ ꯂꯩꯇꯦ ꯂꯣꯏꯅ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯝ ꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯤꯃꯅ ꯍꯦꯜꯂꯦ ꯑꯗꯨꯒ ꯁꯤꯃꯅ ꯋꯥꯠꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯂꯩꯇꯦ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯃ ꯇꯧꯒꯦ ꯀꯩ ꯇꯧꯁꯤꯒꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯐꯣꯟꯁꯤꯗꯁꯨ ꯁꯀ꯭ꯔꯤꯞ ꯌꯥꯎꯗ꯭ꯔꯦ ꯉꯁꯤꯗꯤ ꯈꯝꯕ ꯈꯝꯅꯨꯒꯤ ꯃꯇꯦꯛ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯀꯣ ꯈꯝꯅꯨꯒꯤ ꯃꯇꯦꯛ ꯑꯃ ꯇꯧꯕꯅ ꯐꯗꯧꯕ ꯃꯥꯜꯂꯦ ꯀꯔꯝꯕ ꯃꯇꯥꯡ ꯇꯧꯁꯤꯒꯦ ꯀꯃꯦꯟ ꯍꯥꯏꯐꯦꯠꯇꯪ ꯄꯥꯊꯣꯛꯄꯤꯌꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯈꯟꯈꯤꯒꯦ ꯏꯆꯟꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯃꯦꯜ ꯐꯤꯃꯦꯜ ꯁ꯭ꯇꯥꯐ ꯀꯌꯥ ꯂꯩꯒꯦ ꯍꯥꯏ ꯑꯩꯈꯣꯏ ꯁꯤꯗ ꯃꯐꯝꯁꯤꯗꯗꯤ ꯅꯨꯄꯤ ꯏꯕꯥꯅꯤ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯄꯥꯗꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯄꯥꯔꯒ ꯑꯣꯖꯥꯁꯨ ꯄꯥꯔꯒ ꯑꯍꯨꯝ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯇꯩꯗꯁꯨ 5 ꯃꯌꯥꯝ ꯂꯩ ꯂꯩꯌꯦꯕꯀꯣ ꯚꯣꯀꯦꯜ ꯗꯕꯤꯡ ꯑꯥꯔꯇꯤꯁꯄꯨꯗꯤ ꯈꯪꯉꯦ ꯑꯥꯔꯇꯤꯁꯇꯤ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯂꯩꯕꯗꯤ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛꯅ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯗꯣ ꯅꯨꯃꯤꯗꯥꯡꯗ ꯊꯥꯒꯠꯂꯛꯀꯅꯣ ꯖꯪꯒꯜꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯈꯜꯂꯒ ꯀꯗꯥꯏꯗ ꯂꯩꯕꯤꯕꯒꯦ ꯃꯀꯛꯃꯌꯨꯝꯁꯤꯕꯣ
ꯑꯩꯈꯣꯏ ꯅꯣꯡ ꯇꯥꯗꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯨꯡꯁꯥ ꯁꯥꯏꯌꯦ ꯍꯣꯏ ꯑꯩꯁꯦ ꯗꯥꯏꯂꯣꯛ ꯑꯝꯇ ꯊꯤꯒꯦ ꯇꯧꯕꯅꯦ ꯒ꯭ꯔꯨꯞ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗ ꯑꯣꯏꯅ ꯌꯦꯡꯉꯛꯁꯦ ꯀꯃꯦꯟ ꯐꯅꯌꯥꯝꯗꯤ ꯑꯩ ꯑꯗꯨꯝ ꯎꯗ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯥꯏꯚꯁꯦ ꯈꯔ ꯀꯨꯏꯅ ꯊꯥꯔꯅꯤ ꯍꯥꯏꯕꯗꯤ ꯉꯜꯂꯦꯕ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯔꯛꯏ ꯃꯇꯝ ꯑꯁ ꯅꯍꯥꯟꯈꯩꯗꯤ ꯍꯜꯂꯝꯗꯥꯏꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯗꯣ ꯑꯃ ꯑꯗꯨꯗꯨꯒꯤ ꯅꯪꯉꯔꯣꯏꯗ꯭ꯔꯥ ꯃꯌꯥꯝꯒꯤ ꯐꯥꯏꯜ ꯄꯤꯔꯝꯃꯁꯨ ꯅꯪꯉꯣꯏꯗ꯭ꯔꯥ ꯑꯃꯨꯛ ꯈꯟꯀꯣ ꯏꯁꯀ꯭ꯔꯤꯞ ꯑꯝꯇ ꯌꯦꯡꯉꯛꯀꯦꯀꯣ ꯊꯣꯏꯕꯤ ꯂꯨꯋꯥꯡ ꯍꯣꯏ ꯀꯩꯁꯨ ꯁꯥꯎꯖꯗꯦ ꯃꯊꯪ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯌꯥꯎꯕꯤꯔꯣ ꯀꯩꯁꯨ ꯉꯥꯏꯖꯔꯝꯒꯦ ꯃꯣꯟꯇꯦꯛꯁ ꯅꯦꯁꯟꯁꯦ ꯀꯥꯎꯁꯤꯟꯅꯕꯗꯤ ꯌꯥꯔꯣꯏꯀꯣ ꯆꯦ ꯑꯩꯗꯤ ꯍꯦꯛꯇ ꯋꯥꯔꯧꯗꯣꯏꯅꯦ ꯍꯥꯏꯌꯦ ꯀꯔꯝꯕꯒꯤ ꯗꯥꯏꯂꯣꯛꯀꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯣ ꯑꯩ ꯊꯤꯔꯤꯀꯣ ꯀꯥꯎꯁꯟꯅꯔꯣꯏ ꯇꯧꯔꯛꯑꯅꯤ ꯇꯣꯔꯕꯨꯡꯗ ꯂꯩꯌꯦ ꯍꯥꯏꯌꯦ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛꯁꯦ ꯑꯣ ꯁꯦꯡꯅ ꯑꯗꯨꯝ ꯃꯃꯥꯡꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯗꯥꯏꯂꯣꯛꯁꯦ ꯈꯨꯗꯛꯇꯨꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯈꯤꯕꯗꯨꯒꯤꯀꯣ ꯌꯥꯝꯁꯨ ꯌꯥꯝꯃꯛꯑꯦꯗꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯩꯁꯦ ꯑꯗꯨꯗꯨꯅ ꯆꯨꯝꯐꯥ ꯍꯦꯛꯇ ꯄꯨꯍꯧꯗꯕ ꯑꯗꯨꯅ ꯇꯖꯣꯞꯁꯨ ꯇꯧꯅꯤꯡꯗꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯀ꯭ꯔꯤꯞ ꯌꯦꯡꯖꯕꯅꯦ ꯋꯥꯔꯧꯕꯤꯒꯅꯨ ꯀꯣꯛꯇ ꯈꯔ ꯅꯤꯡꯁꯤꯡꯉꯒ ꯂꯩꯕꯗꯣ ꯑꯗꯨꯝ ꯇꯧꯔꯛꯄꯗꯤ ꯌꯥꯏ ꯑꯗꯨꯕꯨꯗꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯟꯖꯤꯠ ꯏꯪꯊꯧꯖꯝ ꯍꯧꯖꯤꯛ ꯇꯧꯔꯛꯀꯗꯣꯔꯦ ꯁꯣꯅꯝꯅ ꯈꯝꯕ ꯈꯝꯅꯨꯒꯤ ꯅꯠꯇ꯭ꯔꯣ ꯑꯃ ꯇꯧꯕꯤꯔꯣ ꯍꯣꯏ ꯉꯥꯏꯔꯁꯤ ꯑꯩ ꯗꯥꯏꯂꯣꯛ ꯊꯤꯕꯗ ꯃꯇꯝ ꯂꯧꯔꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯣꯡ ꯑꯝꯇ ꯇꯥꯗꯤꯌꯦ ꯀꯩꯅꯣꯗ ꯌꯥꯝ ꯇꯥꯕ ꯃꯥꯜꯂꯦ ꯂꯥꯏꯐꯁꯦ ꯃꯤꯅꯤꯠ 50 ꯆꯠꯄꯒ ꯂꯣꯏꯁꯟꯒꯦꯅ ꯍꯥꯏ ꯈꯤꯇꯪ ꯈꯔ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯑꯃ ꯌꯦꯡꯕꯅꯦ ꯑꯗꯣ ꯀꯦꯃꯤ ꯁꯤꯔꯤꯁꯁꯦ ꯋꯤꯛ ꯑꯃꯗ 2-3 ꯑꯞꯂꯣꯗ ꯇꯧꯕꯤꯔꯛꯂꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯦ ꯆꯦꯆꯦ ꯍꯥꯏ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯍꯣꯠꯅꯖꯒꯦ ꯍꯣꯏ ꯌꯥꯎꯗꯧꯔꯦ ꯑꯩꯅ ꯊꯤꯔꯤꯁꯦ ꯑꯩ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯔꯝꯃꯅꯤ ꯕꯣꯕꯣꯏ ꯁꯋꯥꯏꯖꯝ ꯊꯦꯡꯛ ꯌꯨ ꯀꯨꯏꯔꯦ ꯂꯥꯏꯚ ꯌꯥꯎꯕ ꯉꯝꯈꯤꯗꯕ ꯉꯁꯤ ꯑꯃꯨꯛ ꯐꯪꯖꯔꯦ ꯍꯥꯏ HF ꯒꯦꯃꯤꯡ ꯁꯨꯄꯔ ꯑꯦꯄꯜ ꯃꯔꯛ ꯊꯠꯅ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯁꯣꯅꯝꯒꯤ ꯗꯥꯏꯂꯣꯛ ꯑꯃꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯣ ꯌꯥꯔꯦ ꯍꯧꯖꯤꯛ ꯐꯪꯉꯦ ꯇꯧꯔꯛꯑꯒꯦ ꯑꯩ ꯗꯥꯏꯔꯦꯛ ꯌꯥꯝ ꯍꯦꯟꯅ ꯐꯖꯅꯗꯤ ꯇꯧꯕꯗꯤ ꯑꯩ ꯂꯥꯛꯅꯤꯅ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯑꯩ ꯚꯣꯀꯦꯜꯁꯨ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩ ꯁꯨꯝ ꯃꯇꯦꯛ ꯑꯃ ꯇꯧꯔꯛꯀꯦ ꯈꯝꯕꯅ ꯆꯦꯡ ꯁꯨꯃꯥꯏꯅ ꯄꯨꯔ ꯂꯥꯛꯑꯀꯥꯟꯗ ꯃꯥꯅ ꯉꯛꯆꯕꯒꯤ ꯃꯆꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯒꯤ ꯗꯥꯏꯂꯣꯛꯇꯣ ꯑꯣꯏꯅ ꯇꯧꯖꯔꯛꯀꯦꯀꯣ ꯏꯆꯦꯝꯒꯤ ꯏꯕꯨꯡꯉꯣꯏꯗꯨ ꯅꯤꯡꯊꯧ ꯅꯍꯥꯛꯅ ꯋꯥꯅ ꯀꯣꯛꯊꯣꯡꯅꯗꯨꯅ ꯄꯨꯔꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦ 10 ꯆꯦꯡꯀꯣꯛꯅꯦꯅ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯏꯁ ꯃꯥꯡꯂꯦ ꯑꯗꯨꯛ ꯌꯥꯝꯕ 10 ꯆꯦꯡꯀꯣꯠ ꯑꯗꯨꯕꯨ ꯂꯝꯂꯦꯟ ꯀꯔꯤꯗꯒꯤꯅꯣ ꯀꯦꯒꯦ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯑꯩꯗꯨ ꯅꯤꯡꯊꯧ ꯀꯣꯔꯧ ꯅꯣꯡꯃꯒꯤ ꯁꯟꯁꯦꯟꯃꯟꯕꯨ ꯑꯗꯨꯛ ꯌꯥꯝꯕ 10 ꯆꯦꯡꯀꯣꯛ ꯄꯤꯔꯛꯄ ꯍꯧꯅꯗꯦꯗ ꯃꯇꯦꯛ ꯑꯃꯒ ꯍꯥꯞꯄꯒ ꯂꯣꯏꯁꯟꯒꯦꯀꯣ ꯏꯁ ꯃꯥꯡꯂꯦ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯑꯉꯣꯝ ꯅꯣꯡꯕꯥꯟꯒ ꯃꯨꯛꯅꯥ ꯂꯣꯡꯈ꯭ꯔꯧ ꯆꯟꯕ ꯂꯝꯖꯥ ꯅꯇꯤꯛ ꯅꯠꯇꯦ ꯏꯄ꯭ꯋꯥꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯏꯕꯅꯤ ꯃꯥꯅꯕꯨ ꯀꯔꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯒꯕꯅꯣꯗ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ
ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯦ ꯂꯩꯁꯥꯅꯗꯤ ꯃꯌꯥꯝ ꯄꯥꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯎꯍꯧꯗꯕꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯄꯨꯡꯁꯦ ꯈꯪꯍꯧꯗꯦ ꯄꯨꯡꯁꯦ ꯄꯨꯡꯗꯤ ꯇꯥꯔꯦ ꯇꯥꯔꯛꯀꯗꯧꯔꯦ ꯍꯣꯏ ꯇꯥꯈ꯭ꯔꯦ ꯍꯦꯟꯕꯨ ꯍꯦꯜꯂꯦ ꯍꯦꯟꯈ꯭ꯔꯕ꯭ꯔꯥ ꯑꯩꯃ ꯍꯦꯜꯂꯦ ꯑꯣ 51 ꯆꯠꯂꯒ ꯂꯩꯔꯝꯃꯦꯀꯣ ꯍꯣꯏ ꯀꯃꯦꯟ ꯈꯔ ꯆꯤꯊꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯣꯏ ꯗꯥꯏꯂꯣꯛ ꯐꯖꯩꯅ ꯊꯥꯒꯠꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯟ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯗꯨꯅꯦꯕ ꯑꯗꯨꯗꯤ ꯃꯊꯪꯗ ꯐꯖꯅ ꯇꯧꯔꯛꯑꯒꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯍꯣꯡꯕ ꯂꯩꯇꯦ ꯊꯦꯡꯁꯦꯅ ꯃꯣꯟꯇꯦꯛꯁ ꯅꯥꯏꯔꯤꯅꯦꯁꯟꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯉꯁꯤꯁꯦ ꯃꯣꯟꯇꯦꯛꯁꯅ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗꯒꯤꯁꯨ ꯇꯧꯈꯤꯕꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯇꯨꯡ ꯇꯥꯔꯛꯄ ꯂꯥꯏꯞꯇ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯗꯨم ꯇꯧꯖꯔꯛꯀꯦ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯤ ꯃꯊꯪꯒꯤ ꯇ꯭ꯋꯤꯁꯗꯦ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯞꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯧꯖꯤꯛꯇ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯉꯥꯛꯄꯤꯒꯅꯤ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ Okay.